12 years aise diabetes na mapung phana aise narambani adugagi hojiki sarogi Christian cell ki hidak se charaga aigi problem oiraba 12 years ta yamna difficult oina ai lejarammi samna haibada aigi meat se blur chalamni aigi ya se 32 aigi ya se farfar haira and ai urinal pass tawbada aigi hakchang da dum hanjan japa ama oirami simaina problem leiramaba aigi hakchang se solamaba aise 3 to 6 months ai course tawjaraga aigi isada leiramba anaba punamak se loina phakre kenone sir khogine sarna nari kanda maidi mitna blur chali matamduda sarna chatkibadu kaidi mataw garamna yumdagina ko sumang buk thokada kamaina thoki ja adugi acting do ai haijage samnaida aise blur chali aigi nungsiraba family mana aibu anguli haidi akogi khudombi pairaga angang sa pubagumna aise puraga akogi bathroom da pubi and toilet da pubi and back aigi room da kitchen da puraga simaina aigi family nungsiraba family na aibu help fajana tawbi simaina haije haibadi family da ju anaba sina maram oirakanda dum family chena hanbagi mong hai tarene adu phyto science ki crystal cell charubadagi aidi pura oina phangre diabetes kan tawdesa ko hojik laitre engonda any problem au laitre adu sir Malaysia ji kam daw ge sir Malaysia se yam nungai ekdam successful ni agi nungsirabai family su loina na lai Malaysia sida okay thank you sigumba akogi hakchang da nuaitana naraga awaba kaya khangduna leiruraba adubu phyto science ki crystal cell charubadagi anabadu phaduna koi mangda koi Malaysia ki phajaba yengbada natana koi mangda anaba phagibagi pawdam bikiba koi sir po haninga letana thakachari thank you sir thank you matong dasu atopa koi patient kaya ama sargumna waru patient kaya ama fan bada sarna acho thodang ama lobi haiba wafam je thamjage thank you sir okay thank you sir